Chandigarh Women Association amadi Chandigarh Manipuri Diaspora Association na punna sinduna Safe Manipur Safe for Integrity haiba pandamda ngasi nungthil pung 3 tabada Chandigarh ge Sukna Lake mapanda Manipuri singna saruk yaduna khutta candle paiduna rally chhatkhre ngasi gi rally aduda Restore Peace and Harmony in Manipur, No Ethnic Based Law in Manipur, Stop Poppy Cultivation and Deforestation amasung Implement National Register of Citizens NRC haina thaba placard singsu sijinaki Saruk yakibasingna Manipur da thokliba thamari suraklaba irang asida nungsi chanaba punsida hanjilaknaba ikoi amata oina violence thadoklasi hairaduna ngasigi khutta candle paiduna chatliba asina amata oibagi wakhal sagatuna nungsi chanaba puraknaba taibang mapuda thongnijabani haike